ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯑꯃꯣꯝ ꯍꯥꯏꯕ ꯖꯤꯕꯁꯤꯅ ꯂꯣꯏ ꯉꯝꯃꯦꯕ ꯍꯥꯏꯕ ꯖꯤꯕꯁꯤ ꯂꯥꯕꯒ ꯑꯃꯣꯝꯒꯁꯤ ꯑꯃꯣꯝꯅ ꯉꯝꯃꯤ ꯑꯁꯤ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯌꯨꯝꯗ ꯂꯩꯕꯁꯤꯡꯁꯨ ꯑꯃꯣꯝꯅ ꯑꯌꯥꯝꯕ ꯀꯣ ngambani maximum 100 mak haijabagi wari nate jungle la leba lion king fawa amom na ngam aina laksagadriba point di India gi election lakku matamda every election khuding mak government na paliba government oigera or any politician any national politician party singna target tawbase nupi khata da target taw nupi khata da yengse ba khoi example oina hairabada Bihar da thokri mayamna loina khangi direct yum da direct yum gi nupi singi account da direct 10,000 kapsel lake karamba scheme maming am tholaga ko government na scheme adu gi maming di mukhya mantri mahila rozgar yojana government amadi NDA ga pullaga semba scheme ni scheme sigi aim and objective ti nupi 75 lakhs nupi singda rupees 10,000 se makogi bank account da direct hit direct chang madune ko changi ko aduga scheme sigi makhada kari scheme sina kari kana piri haigana nupi sing asigi akhogi hingmangam nanaba business macha tawnaba like embroidery gumba or farming gumba ko lau singu gi mana masing or thananaba ko enjang na pi thananaba kitang support phonabani 10,000 aduna hairiba hojiki scheme adu target tauki then last success hogi Bihar gi numa adu chamana same Bihar da Congress party plus Congress ka punba alliance RGD nasu makhoi su scheme ama hodoki madudi May Bahan Man Yojana aduna scheme asisu 2,500 each ko nupi singda yumthong khuding gi nupi singda makhoi su account na direct changhan ba aduga makhoi gi kidang imungi independent oina kaino ma paisa na tawu yana na ba aduga scheme disu jam phajagi kolanthangda election gi mayam tawnarak baduda even 10,000 like 30,000 fawba yoraki 30,000 su phangna bachu yarangani aduga haining libadi last point sigi khoigi haining libadi every election lakko khuding da khoigi nupi singsina achauba role am lawe imung la lairiba ima ibel ichil inau nupi singse ko ichal iche ko singsina achauba role maira baibi su achauba role am lawe ana achauba role lobu se aikhoina makhoina lawriba role lo achumba khongthang thandragadi achumba step paisana sum sakkiba oiragadi nang khalta so khoi ugre Manipur da su thoigo irang aduk kalingai duda kari kaino mayam thokre media da ko su media da I kitang matik kitang hapsage lebak dai lupa chawale luye chawale luye lebak budri singi yoro singani raiga ban pinga kre sele nupi sing achauba last nupi sing sida aina hainingi ba message ti election or society or samaj ama haibase sida samaj ki development or samaj ki any issue sida nupi sing sigi achauba role am lawi aduna achauba role si sigi responsibility si fazana khangna step se fazana khangna tanaraga step to thangba oragadi society adusu afaba duma development oiba society oidoine ko aduna wrong votes if you cast a wrong vote around mida vote hadaba taragadi 5 years sahi mangani tora tumi wadoise sahi manga 5 years ko no future no development akai atoi adagi thimba kauba whatever if you vote lanba around me the vote hadaba taragadi ada nupi sing role do ni ko nupa sing you understand to view then if you vote a right leader achumba mi the Thadarba Oragadi, there will be a future, there will be a development, lot of development. Called Tungi, Tungnam Chat, future say, Achauba bright, Achauba society ama, Afaba society ama, development oiba society ama, Afaba Kunai ama, Adu Oyune, Aduna. It's very critical, Yamna Kantaba Matamdu, Yaurabani, Aduna. Wrong votes, right votes, Hadibaseko, Isana, Fazana, not the Nasai scheme gi through the paisa phangba or any paisa gi kano da chatlagadi 5 years waga doini 5 years wa bai je 5 years waga na tungda khoi lambi journey je maning hala sum chatli ne man sum halaga mang na sum mina state adi state kayamni chawkhat khre ai ore aduga akhoi di swaida khanaba launaba tamam tho leire sida kitang tension jage ana tentakna aina mayamda request to jari wrong votes and right votes
very much important. Masigi society da koina wari base mayam tin yotha biraga fazana digest of you can be you haibadani. Thank you everyone. Salute to everyone. If any soki ba yaraga su mayamna nanauni adagi nyambani nasani khanna ngakpigani. Thank you everyone. Yai fare.